Good morning. Sayang, ma, mana sayang? Oh, mata nggak ada lagi kayak mikirnya. Masak sayang. Aduh, aise tubuh kole, aduh ga, aida gasi kayak tau kayak apa tuh, aida kayak video lepi tuh habis tak patah utang semua lagi apa kok. Hadi akhoi sida truck nina ko truck mathaknina kano phone suba yade ba aduduna si kano grinder na idu ne ado hozik chicken curry thongani aduga momo sagre yamgan thongone kodi ngatang ka momo sadoe nanga du khana dina ai khong thambam chimo ado hozik se pung ka tare tama thoi baro ta sila kadore tama thoi makata sila kadore hozik yam sae kari munung da leibo ngamde tina sae aduna wai sabu kiting ne hoisi hozik burger sa raw ne kung sa de mo ai ne sa de as hozik ti sa ka de industry li pa bunga mene di mo shin ka kai tang ne ko ai nuai ta da na people khandin mene aduga hozik thong ai ni yen thong ai ne mai da dum mai mana ka dum lai ra ni na kira tawe ai ta re yamna semi si burger ma handmade aduga myam je na khanga mani ai haibidi sigi thabak se myam dawram ni na nungsha da dum leire mai mana to dum leire aduga adum haibidi mapan da dum leiram ni na mai je yam soe ba soe haibidi yam thina soe mai je na phiom ja da aduga even khuchu loina kai tare loina chau lauraga khongni khuchi yam da haina je ba ko yam dugi aduga hadi khuchu loina dak tai yap je dak tai myam here chap to again do begi ai di ko ko begi tare aduna dum mai dum me sha duna yei le na mai se yamna kano tawreba hadi winter joy begi ena cream ju pang season da begi aduga phajana ju mai care lo da begi yamna thina suksale yam pibam thina so ebo ko aduna myam da ina su myam da ju kanang myam ai katang so ramoy myam dum to ya ramani chap manaba line sida aduga hoi aduga mapanda yam thokpa nusala yam kuchi chatpa aduga dum san yam ge hadi winter ni haidana nusada nungsai mangal sina khoi da ka shu mai da sukhalo habdo like ke ba dum sukani aduna myam da product ani ka uchage sigi product se ko organic ko gine si se charcoal and honey soap ne ko si se charcoal amati honey na semba kano hai tare the goodness of donkey milk si se donkey milk na sabar brand ne ko sigi soap kai se donkey milk hai tare sigi se sisina natural ingredients soap ko si se mai sigi leise ko yam phajabane mai packaging che aduga mai price yam reasonable oibane aduga myam da mung phajanam haijake do myam donkey milk na semba any atoba brand sina bira gadi comment down below adu ai khangjeba ko ina sigi products na aham boidune donkey milk na semba sapon guma or any product sina rise ko adu myam su taram da bai ai smaina ta da oramagadi adu ai ju ta de ko ngasi katane tai se adu na sija kai kana ge ha matam da ngasi da lo yauri se vitamin a b c d e lo yaure khoi proteins loin ado sigi organic ko gi ko donkey milk sida yauri se myam lu google taobiyo ko dum kai kana ge ha ba do dum vitamin a b c d do yauri ko e katang te si katang te yauri lo sino yaure khoi gi mai da damage to ba khoi tissue da damage to ko dimak se man repairs to dine natural ingredients so smai maming oi se sida yauri se ne ba ko nim se yaure khoi gi nim sina dum myam nen khangbi ramani khoi gi mai da yamna dry over skin itchiness oi ba da redness oi ba se relief to dine aduga khoi gi prevent ado myam dum khangamani nim gi face wash myam sina ramani ado sida yauri se nim se yauri nim sina khoi pimples to ko ju pimples phan dine ba aduga tangsuna ta na khoi gi mai da dryness oi ba redness oi ba itchy oi ba adu suloina phalani nim sina sida su aloe vera se yawe sida su aloe vera se yawe ko aloe vera se dum yam khangani mai nalhalani aduga khoi dum mai je moisturize to raga dum thamma do hai tare tan se yawe chandan se haidi khoi gi mai da sunburn to ba dum aslo yaurani adu su mathakta khoi gi nungsha na ka thekhi ba du su control to arni aduga sun dai su control to arni boka
ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯦꯖꯤꯡ ꯇꯧꯕ ꯋrinkles ꯊꯣꯛꯄ ꯑꯗꯨꯁꯨ ꯁꯤꯁꯤꯅ ꯐꯔꯅꯤ ꯆꯟꯗꯟ ꯌꯥꯎꯔꯤꯁꯤꯅ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯟꯗꯟ ꯌꯥꯎꯕ ꯄꯥꯎꯗꯔꯗꯒꯤ ꯀ꯭ꯔꯤꯝꯒꯨꯝꯕ ꯇꯧꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩꯗꯅ ꯑꯗꯣ ꯑꯣꯔꯦꯟꯖꯁꯦꯀꯣ ꯑꯗꯣ ꯑꯩ ꯑꯣꯔꯦꯟꯖ ꯌꯥꯎꯕ ꯄ꯭ꯔꯗꯛ ꯄꯥꯛꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯥꯔꯀꯣꯜꯒ ꯍꯅꯤ ꯁꯣꯞꯁꯤꯒꯤ ꯀꯥꯟꯅꯕꯅ ꯁꯤ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯁꯤꯗꯤ ꯗꯣꯡꯀꯤ ꯃꯤꯜꯛ ꯌꯥꯎꯔꯦ ꯕꯦꯝꯕꯨ ꯆꯥꯔꯀꯣꯜ ꯌꯥꯎꯔꯦ ꯍꯅꯤ ꯌꯥꯎꯔꯦ ꯑꯦꯂꯣꯚꯦꯔꯥ ꯌꯥꯎꯔꯦ ꯑꯣꯔꯦꯟꯖ ꯄꯥꯎ ꯌꯥꯎꯔꯦ ꯄꯄꯥꯌꯥ ꯌꯥꯎꯔꯦ ꯑꯣꯏꯜ ꯂꯣꯏ ꯃꯥꯟꯅꯩꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯆꯥꯔꯀꯣꯜꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯥꯏꯗ ꯕꯦꯛꯇꯦꯔꯤꯌꯥ ꯂꯩꯕꯈꯩꯗꯣ ꯁꯤꯁꯤꯅ ꯀ꯭ꯂꯤꯌꯔ ꯑꯞ ꯇꯧꯔꯅꯤ ꯃꯌꯥꯝ ꯈꯪꯗ꯭ꯔꯥ ꯆꯥꯔꯀꯣꯜ ꯁꯤꯖꯤꯟꯅꯕꯁꯦ ꯃꯥꯏ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯐꯖꯍꯜꯂꯦꯅ ꯑꯗꯨꯒꯤ ꯈꯝꯇ ꯈꯝꯇꯒ ꯃꯨꯔ ꯂꯩꯕꯗꯣ ꯁꯤ ꯁꯤꯖꯤꯟꯅꯔꯗꯤ ꯃꯥꯏꯁꯨ ꯀꯝꯄ꯭ꯂꯦꯛꯁꯟ ꯊꯣꯛꯑꯗꯣꯏꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯁꯥꯋꯔ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯃꯣꯏꯁꯆꯔꯥꯏꯖꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯥꯎꯗꯅꯒ ꯇꯩꯗꯕꯒ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯌꯥꯝꯕ ꯃꯇꯝ ꯑꯩ ꯁꯨꯡꯇꯩ ꯇꯩꯗꯦ ꯁꯨꯡꯇꯩ ꯇꯩꯗꯦ ꯑꯗꯨꯗꯨꯅ ꯇꯩꯗꯕꯅꯤꯅ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯔꯦ ꯁꯤꯅ ꯃꯥꯏ ꯇꯥꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯣꯏꯁꯆꯔꯥꯏꯖꯔ ꯇꯩꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯦꯟꯊꯣꯛꯄ ꯌꯥꯔꯦ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯥꯟꯅꯕ ꯌꯥꯏ ꯇꯟꯕ ꯃꯤꯁꯨ ꯅꯨꯄꯥꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯔꯅꯤ ꯑꯗꯨꯗꯤ ꯀꯩꯝ ꯇꯩꯗꯕꯤꯗ ꯁꯤ ꯈꯤꯇꯪ ꯃꯥꯏ ꯇꯥꯔꯒ ꯌꯥꯔꯅꯤ ꯁꯤꯁꯦ ꯃꯥꯏ ꯈꯛꯇꯪꯒꯤ ꯅꯠꯇꯦꯕ ꯃꯥꯏꯁꯨ ꯑꯗꯨꯒ ꯕꯣꯗꯤꯗ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯀ꯭ꯔꯤꯝꯒꯨꯝꯕ ꯇꯩꯗꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯩꯗꯤ ꯇꯩꯗꯦ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯪ ꯇꯩ ꯌꯥꯝ ꯄꯥꯛꯅ ꯇꯩꯗꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯅꯤ ꯑꯥꯏ ꯂꯚ ꯏꯠ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯀꯦꯃꯤꯀꯦꯜꯁ ꯌꯥꯝ ꯁꯤꯖꯤꯟꯅꯗꯕꯤꯗ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯃꯥꯏꯁꯦ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯍꯥꯏꯗꯣꯏꯔꯥ ꯈꯔ ꯑꯃꯗꯤ ꯇꯥꯡꯉꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯊꯣꯛꯄꯤꯌꯣꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯌꯥꯝ ꯄꯤꯔꯤꯕꯅꯦ ꯁꯤꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯣꯒꯤ ꯕ꯭ꯔꯥꯟꯁꯤꯅ ꯁꯤ ꯈꯛꯇꯪꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯈꯜ ꯃꯌꯥꯝ ꯋꯦꯕꯁꯥꯏꯠꯇ ꯃꯌꯥꯝ ꯐꯪꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯌꯣ ꯁꯤꯗ ꯌꯦꯟ ꯑꯩꯅ ꯊꯣꯡꯕ ꯌꯦꯟꯅꯦ ꯍꯧꯖꯤꯛ ꯌꯦꯟ ꯆꯤꯀꯟ ꯀꯔꯤ ꯌꯥꯎꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯏꯆꯤꯠ ꯁꯤꯠꯇꯦ ꯀꯩꯒꯤꯅꯣꯗ ꯍꯥꯡꯅ ꯉꯥꯏꯕꯅꯤ ꯄꯣꯠꯁꯦ ꯏꯆꯤꯠ ꯁꯤꯠꯇꯦꯕ ꯑꯗꯨꯅꯦ ꯁꯤꯁꯦ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦꯕꯀꯣ ꯍꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯊꯣꯡꯉꯦ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯤ ꯀꯩꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤ ꯀꯩꯒ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯏꯌꯦ ꯂꯩꯕ ꯉꯝꯗꯦ ꯑꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯠꯇꯣ ꯆꯥꯔ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛ ꯂꯣꯛꯁꯨ ꯊꯨꯡꯉꯦꯗꯅꯀꯣ ꯑꯗꯨꯅꯦ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤ ꯋꯥꯕꯅꯦ ꯃꯦꯠꯁꯤꯅꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯒꯤꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯖꯔ ꯁꯤꯅꯤ ꯑꯩꯈꯣꯏꯗꯤꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯑꯌꯣ ꯈꯨꯖꯤꯟ ꯌꯥꯎꯈ꯭ꯔꯦ ꯀꯥꯏ ꯇꯧꯅꯦ ꯌꯦꯡꯉꯣꯀꯣ ꯇꯣ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀ꯭ꯋꯥ ꯇꯞ ꯇꯧꯔꯦ ꯃꯈꯨꯠꯀꯁꯦ ꯌꯦꯡꯉꯣ ꯐꯖꯔꯦ ꯒ꯭ꯂꯣ ꯀꯥꯔꯦ ꯑꯃꯨꯛ ꯑꯣꯏ ꯍꯦꯜꯄꯔ ꯑꯃꯨꯛ ꯑꯣꯏ ꯑꯗꯒꯤ ꯀ꯭ꯋꯥ ꯑꯃꯨꯛ ꯊꯛ ꯄꯣꯠ ꯑꯃ ꯌꯣꯝ ꯅꯠꯇ꯭ꯔꯥ ꯁꯤꯗꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯪꯗ꯭ꯔꯤꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯪꯗ꯭ꯔꯤꯁꯦ ꯑꯣꯀꯦ ꯍꯩꯒꯖꯥꯅꯤ ꯀ꯭ꯋꯥ ꯆꯠꯄꯒꯗꯤ ꯑꯦꯛꯁꯄꯣꯔꯠꯅꯦ ꯀꯥꯏꯅ ꯍꯜꯂꯣ ꯒꯥꯏꯁ ꯀꯩꯅꯣ ꯃꯃꯥ ꯇꯥꯛꯂꯛꯑꯒꯦ ꯌꯥꯔꯦ ꯆꯠꯂꯣ ꯍꯧꯖꯤꯛ ꯄꯣꯠ ꯂꯩꯕ ꯃꯤ ꯑꯝꯇ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯏꯇꯣꯟꯅꯁꯨ ꯇꯥꯔꯦ ꯑꯗꯣ ꯈꯨꯠꯀꯁꯦ ꯉꯥꯏꯍꯥꯛ ꯍꯤꯗꯥꯛ ꯉꯥꯛ ꯉꯥꯏꯔꯦ ꯑꯩꯅꯅꯦ ꯈꯜꯂꯦꯕꯀꯣ ꯆꯦꯐ ꯑꯣꯏꯕ ꯀꯨꯛ ꯑꯣꯏꯕ ꯑꯗꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯑꯣꯔ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯍꯦꯜꯄꯔ ꯑꯣꯏꯔꯤ ꯀꯨꯛꯁꯨ ꯑꯣꯏꯔꯤ ꯂꯣꯏ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩ ꯈꯪꯉꯦꯕ ꯀꯌꯥꯃꯨꯛ ꯋꯥꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯤꯅꯗꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯝꯃꯣꯏꯅ ꯈꯜꯂꯝꯅꯦꯕꯀꯣ ꯑꯗꯣ ꯊꯣꯡꯉꯀꯥꯟꯗ ꯈꯪꯉꯦ ꯍꯥꯏꯕ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯒꯤ ꯌꯦꯟꯖꯥꯡ ꯃꯇꯕꯨ ꯁꯦꯝꯃꯁꯨ ꯃꯤ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯕ ꯀꯥꯏꯗꯗꯤ ꯇꯜꯂꯝꯅꯤꯗꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯈꯪꯉꯦꯕꯀꯣ ꯀꯨꯛꯀꯤ ꯑꯋꯥꯕ ꯁꯦꯐꯀꯤ ꯑꯋꯥꯕꯀꯣ ꯑꯗꯣ ꯀꯨꯛꯀ ꯁꯦꯐꯀ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯗꯨꯅꯦ ꯑꯗꯣ ꯑꯋꯥꯕꯁꯨ ꯈꯤꯇꯪ ꯈꯪꯉꯦ ꯕꯠ ꯑꯦꯅꯤꯋꯦ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯑꯩꯗꯤ ꯍꯦꯜꯞ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯝꯃꯛꯇ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯅꯝꯃꯛꯇ꯭ꯔꯤꯅꯣ ꯚꯤꯗꯤꯑꯣ ꯇꯣꯛꯑꯕꯣ ꯃꯌꯥꯝ ꯍꯪꯉꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄꯗꯃꯛꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯦꯀꯣ ꯃꯌꯥꯝ ꯂꯣꯏ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦꯕꯀꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯨ ꯎꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯎꯠꯄꯗꯣ ꯑꯗꯨ ꯑꯩꯅ ꯇꯁꯦꯡꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯒ ꯑꯩꯅ ꯐꯖꯅ ꯃꯃꯥꯡ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗꯤ ꯃꯤꯟꯁ ꯀꯥꯏꯗꯅꯣ
fazana namakke tawdeba adu namabu sangde haba adu duna inene sidane takna ne hodi nam thokai tawine kainoda nam thokhudragadi yam kuina changada bako aduna myam smaina na namde helana myam waro bigano adu bu ai YouTube ti toping da badina ai matam di soina magi kai thoraga namna badi soi den tawjare ko adum haidi content ko agi hana dai rum namjar content hai tare adum semjarage hey benida adum adu yummy in the tummy. Yango. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯨꯔ ꯇꯧꯒꯦ ꯌꯦꯡꯉꯣ ꯀꯤꯍꯣꯝꯁꯦ ꯄꯥꯏꯅꯦꯄꯜ ꯖꯨꯁꯀꯤꯅꯦ ꯑꯁꯤꯗ ꯑꯣꯚꯦꯟ ꯂꯩꯔꯦ ꯁꯤꯒꯤ ꯑꯣꯚꯦꯟꯁꯦ ꯑꯩꯅ ꯊꯝꯐꯝ ꯂꯩꯇꯕꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀꯣ ꯃꯥꯏꯀ꯭ꯔꯣꯋꯦꯐꯅꯦ ꯑꯗꯨꯒ ꯁꯤꯗ ꯐ꯭ꯔꯤꯖ ꯂꯩꯔꯦ sida freeze leire yam mamme ojin nudang ba da gas am thangkale sida burner ama leire sida pot ke loi thamme haidi shem chana ba loina thamme ko mare sima kha sida fok thabane gas ani thamme sida amga isai thana ba sina phomdana grinder leire ware hoji nudang tare ingzele ngasai dingam dabno hoji ingzele de free sale had loina open oil ba loina hang to ga thamme ko adugine hado bigom jam charge yengheidre sakase ware hoji konda ke pingon ni jenga de khaga kangan Puli pung tau tare taret hari taret ne pare lai lo le buka ado udra pare tare adum lo le ado sum chak la me du chak la thoga dum yum he yo ba dum ma dum ne ba adu duna chak la be sum chak thok pa ne tung gra dei chak yam chak gan de bunung dang tumam dai se tung thok ki ba han ba ko nutigi chicken num thong ba ji chicken ale na sum nutigi sum chicken thong ba yo chicken thong ba jani yang tre sida tan hori ma kai no akhoi man sida ngai le yo ne ma sa bi ba ina how provider ke mama thaki gani pide di yang ti chocolate pe la pe la ka ha adu na ai de kamai to ai ngan thi ba ba thi ba ne u de ba ina hꯧꯖꯤꯛ ꯑꯩ ꯄꯣꯠ ꯂꯣꯏꯁꯟꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯂꯣꯟꯁꯤꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯒ ꯄꯣꯠꯁꯦ ꯌꯥꯝ ꯁꯤꯠꯇꯕꯅꯤꯅ ꯉꯟꯅ ꯂꯣꯟꯁꯤꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯀꯣꯟ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯀꯣꯟ ꯈꯔ ꯐꯦꯡꯗꯣꯛꯑꯅꯤ ꯑꯉꯝꯕ ꯑꯗꯨꯅꯤ ꯁꯨꯃꯉꯥꯏꯔꯦ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯇꯤꯜ ꯗ ꯑꯦꯟ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯁꯤꯒꯨꯝꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏ ꯁꯤꯅ ꯂꯥꯁꯅꯤ